Laljennarakpa ahal ama Leikhidre. Manipurda hauzik thokliba tha 13 henjilaklaba irang asida lanjenlaktuna thanga constituency gi manung channa leiba moirang khunau mamang sabal mantapta hangliba relief camp ta changjafam lauduna leiba masage chahi humdraga humdoi suraba haibam ibotombi meitai kauba ahal ama masagi anabana maram oiduna Leikhidre hairi moirang khunau mamang sabal mantap relief camp asigi volunteer in charge o Rajendrona fongdorakpada Leikhidreba ibotombi fogakchau ikhai makha lekai dagini macha mamau masu punna mahaki imunggi miyoi 13 leiminabani hairi mahak mental health ki anaba ama leibana district hospital Bisnupur gi psychiatry doctor amada layeng chathaduna leibani hairi wakhal mima naraktabana maram oiraga mapal thokhandana macha masu singna senaduna leibani handak nongmanini asida chau thau haiba yadabana masa khara sonjilaki aduga asumna thokani haibadi khangdabana mathanta tumliboi khanki adubu koubu khumlakti haiduna yenglubada siduna leirambani haina imung manungi miyoi singna fongdorakibani hairi Leikhidreba ibotombigi mathau mangam lining laishonga mari lenana pangthokre hairi